ꯆꯥꯛ ꯆꯥꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯆꯍꯤ ꯑꯅꯤꯒꯤ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯆꯥꯛꯇꯨ ꯂꯣꯏ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥ ꯆꯥꯛ ꯍꯥꯞꯄꯣ ꯍꯥꯏꯌꯦ ꯃꯃꯥꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯦꯗꯨꯗꯅ ꯏꯅꯦ ꯅꯪ ꯆꯥꯛ ꯂꯩꯔꯒꯗꯤ ꯈꯔ ꯄꯤꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯒꯅ ꯃꯅꯦꯅꯅꯦ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯄꯤꯖꯧ ꯍꯥꯏꯅꯅꯦ ꯇꯧꯔꯒ ꯃꯅꯦꯒꯤ ꯁꯔꯨꯛꯁꯨ ꯃꯃꯥꯒꯤ ꯁꯔꯨꯛꯁꯨ ꯑꯉꯥꯡ ꯆꯍꯤ ꯑꯅꯤꯒꯤ ꯃꯆꯥꯗꯨꯅꯅꯦ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯅꯦꯒ ꯃꯃꯥꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯍꯨ ꯍꯥꯞꯄꯒ ꯄꯤꯖꯔꯁꯨ ꯑꯗꯨꯝ ꯊꯛꯀꯅꯤ ꯏꯁꯤꯡꯗꯨꯗꯀꯣ ꯈꯧꯔꯥꯡꯕꯒꯤ ꯂꯥꯝꯕꯒꯤ ꯋꯥꯕꯒꯤ ꯋꯥꯈꯜ ꯋꯥꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯂꯩꯇꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄꯤꯌꯦ ꯑꯗꯨ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯄꯥꯁꯤꯡꯁꯤ ꯐꯥꯔꯒ ꯃꯣꯏꯁꯤꯅꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯁꯤꯟꯀꯥꯟꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯤꯅꯅꯦ ꯃꯅꯤꯡꯗ ꯐꯝꯐꯝ ꯆꯟꯗꯕꯒꯤ ꯃꯃꯥꯡꯒꯤ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯃꯅꯥꯛꯇ ꯐꯝꯃꯨꯕ ꯑꯗꯨꯅ ꯅꯪꯅꯅꯦ ꯁꯤꯗ ꯃꯃꯥꯡꯗꯅꯦ ꯐꯝꯕꯒꯤ ꯅꯇꯤꯛꯂꯥꯅ ꯆꯤꯡꯊꯔꯒ ꯁꯤꯡꯒꯥꯏꯕꯛꯅ ꯊꯥꯈꯤꯕꯗꯨ ꯎꯏꯌꯦ ꯑꯗꯨꯒꯅꯦ ꯐꯝꯐꯝ ꯂꯩꯇꯦ ꯃꯅꯤꯡꯗ ꯍꯥꯏꯀꯥꯟꯗꯅꯦ ꯃꯣꯏꯁꯤ ꯏꯟꯁꯤꯜꯂꯦ ꯑꯗꯨꯒ ꯌꯣꯠ ꯑꯃꯅꯁꯨꯅꯦ ꯁꯨꯛ ꯁꯥꯡꯕ ꯑꯃꯅꯁꯨ ꯊꯥꯈꯤ ꯀꯅꯥꯗ ꯄꯥꯏꯈꯤꯕꯅꯣꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯗꯦꯠ 13 ꯊꯧꯗꯣꯛꯇꯨ ꯊꯣꯛꯄꯗꯣ ꯑꯗꯨꯒ ꯋꯦꯗꯅꯁꯗꯦ ꯅꯨꯃꯤꯠꯅꯦ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄ ꯈꯨꯜꯂꯣꯝꯗꯁꯨ ꯋꯦꯗꯤꯡ ꯂꯩꯕꯒꯤ ꯗꯦꯠ 12ꯇꯨꯗ ꯋꯦꯗꯤꯡ ꯂꯩꯕꯒꯤ ꯈꯨꯟꯗꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯀꯨꯝꯅꯔꯛꯄ ꯑꯗꯨꯗ ꯂꯥꯜꯕꯣꯏ ꯍꯥꯏꯕ ꯅꯤꯡꯊꯧꯁꯤ ꯁꯤꯒꯤ ꯌꯨꯝ ꯁꯨꯃꯥꯡꯁꯤꯗꯒꯤ ꯈꯥꯝꯃꯦ ꯑꯩꯈꯣꯏꯁꯤ ꯈꯥꯝꯃꯒ ꯃꯃꯥꯏ ꯂꯩꯔꯒ ꯁꯣꯝꯗ ꯂꯝꯂꯣ ꯃꯔꯤ ꯐꯪꯕꯁꯤꯗꯅꯦ ꯃꯇꯥꯏꯗ ꯊꯧꯖꯤꯟꯕꯤꯌꯣꯅꯅꯦ ꯊꯧꯖꯤꯜꯍꯜꯂꯤ ꯒꯥꯔꯤꯁꯤ ꯊꯧꯖꯤꯜꯍꯜꯂꯒ ꯀꯨꯝꯃꯣ ꯍꯥꯏꯌꯦ ꯀꯔꯤ ꯃꯔꯝꯒꯤ ꯀꯨꯝꯃꯣ ꯍꯥꯏꯗꯤ ꯀꯨꯝꯃꯣꯗꯤ ꯀꯨꯝꯃꯣ ꯍꯥꯏꯔ ꯀꯂꯥ ꯄꯥꯏꯔ ꯆꯤꯡꯊꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯀꯨꯝꯃꯣꯌꯦ ꯑꯩꯈꯣꯏꯁꯤ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯆꯣꯡꯊꯩꯌꯦ ꯑꯗꯨ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯀꯤ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯅ ꯔꯤꯖꯥꯔꯚ ꯇꯧꯋꯦ ꯒꯥꯔꯤꯗꯨ ꯍꯣꯇꯦꯜ ꯐꯝꯃꯦ ꯈꯨꯟꯗ ꯑꯩ ꯗꯨꯀꯥꯟ ꯐꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯧꯔꯒ ꯀꯥꯔꯛꯄꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅ ꯏꯃꯥ ꯃꯣꯏ ꯀꯨꯀꯤꯁꯤꯡꯁꯤ ꯉꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯃꯣꯏ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣꯃ ꯇꯧꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯒꯅ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯅꯪ ꯋꯥꯈꯜ ꯆꯥꯎꯊꯣꯛꯑꯣ ꯋꯥꯈꯜ ꯄꯤꯒꯅꯨ ꯑꯗꯨꯒ ꯏꯃꯥꯈꯣꯏ ꯂꯩꯔꯤ ꯏꯁꯣꯔꯗ ꯂꯩꯌꯦ ꯏꯁꯣꯔꯗ ꯉꯥꯖꯋꯣ ꯏꯁꯣꯔꯗ ꯍꯥꯏꯖꯁꯦ ꯍꯥꯏꯅ ꯍꯥꯏꯀꯥꯟꯗꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯈꯨꯠ ꯄꯥꯏꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯣꯏꯁꯤꯅ ꯇꯞ ꯂꯥꯎꯅꯅꯦ ꯀꯂꯔꯁꯤ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯏꯜꯂꯒ ꯄꯨꯊꯣꯛꯈꯤ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯈꯩꯁꯤ ꯅꯨꯄꯥꯅꯅꯦ ꯐꯥꯏꯌꯦ ꯅꯨꯄꯤ ꯃꯈꯩꯅꯅꯦ ꯅꯨꯄꯤꯅ ꯐꯥꯏ ꯑꯗꯨꯒ ꯑꯗꯒꯤ ꯂꯩꯀꯥꯏ ꯑꯃꯒꯨꯝꯅꯅꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯃꯤꯅꯦ ꯃꯁꯛꯁꯨ ꯂꯣꯏ ꯈꯪꯕ ꯈꯛꯇꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯦꯕ ꯈꯪꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤꯀꯣ ꯄꯥꯎꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ ꯃꯦꯟ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯐꯥꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯦ ꯅꯨꯄꯤꯈꯩꯗꯨꯅ ꯄꯥꯎ ꯄꯤꯕꯅꯦꯅ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯄꯤꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯤꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯄꯥꯁꯤꯡꯁꯤ ꯐꯥꯔꯒ ꯃꯣꯏꯁꯤꯅꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯁꯤꯟꯀꯥꯟꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯤꯅꯅꯦ ꯃꯅꯤꯡꯗ ꯐꯝꯐꯝ ꯆꯟꯗꯕꯒꯤ ꯃꯃꯥꯡꯒꯤ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯃꯅꯥꯛꯇ ꯐꯝꯃꯨꯕ ꯑꯗꯨꯅ ꯅꯪꯅꯅꯦ ꯁꯤꯗ ꯃꯃꯥꯡꯗꯅꯦ ꯐꯝꯕꯒꯤ ꯅꯇꯤꯛꯂꯥꯅ ꯆꯤꯡꯊꯔꯒ ꯁꯤꯡꯒꯥꯏꯕꯛꯅ ꯊꯥꯈꯤꯕꯗꯨ ꯎꯏꯌꯦ ꯑꯗꯨꯒꯅꯦ ꯐꯝꯐꯝ ꯂꯩꯇꯦ ꯃꯅꯤꯡꯗ ꯍꯥꯏꯀꯥꯟꯗꯅꯦ ꯃꯣꯏꯁꯤ ꯏꯟꯁꯤꯜꯂꯦ ꯑꯗꯨꯒ ꯌꯣꯠ ꯑꯃꯅꯁꯨꯅꯦ ꯁꯨꯛ ꯁꯥꯡꯕ ꯑꯃꯅꯁꯨ ꯊꯥꯈꯤ ꯀꯅꯥꯗ ꯄꯥꯏꯈꯤꯕꯅꯣꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯒꯥꯔꯤꯁꯤ ꯊꯧꯗ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯤꯅꯣꯗꯅꯦ ꯃꯣꯏ ꯂꯣꯟꯗ ꯑꯩ ꯃꯣꯏ ꯂꯣꯟ ꯈꯪꯉꯤ ꯋꯥꯏꯐꯥꯏ ꯃꯔꯣꯟꯁꯤꯀꯣ ꯑꯗꯨꯒꯅꯦ ꯉꯁꯥꯏꯅꯅꯦ ꯅꯨꯄꯤꯁꯤꯡꯗꯨ ꯐꯥꯖꯤꯜꯂꯣ ꯍꯥꯏꯔꯒꯅꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣꯌꯦ ꯑꯗꯨꯒꯅꯦ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒꯅꯦ ꯃꯣꯏ 30 ꯅꯤꯐꯨꯁꯤꯅ ꯑꯩꯈꯣꯏꯕꯨ ꯔꯥꯎꯟ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯐꯣꯟ ꯄꯤꯌꯣ ꯍꯥꯏꯔꯒꯅꯦ ꯐꯣꯟꯁꯤ ꯄꯨꯔꯒ ꯃꯣꯏꯅꯅꯦ ꯔꯥꯎꯟ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯁꯤ ꯁꯣꯔꯣꯛ ꯑꯃꯗ ꯍꯣꯏꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯈꯥꯝꯕ ꯒꯥꯔꯤ ꯈꯥꯝꯕ ꯂꯥꯜꯕꯣꯏ ꯍꯣꯏꯒꯤ ꯂꯩꯔꯛꯁꯤꯗꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯐꯥꯕꯅꯤ ꯃꯣꯏꯅ ꯀꯔꯣꯝ ꯃꯥꯏꯀꯥꯏꯗ ꯄꯨꯈꯤꯕꯅꯣꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅꯦ ꯐꯥꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯦ ꯒꯥꯔꯤꯗꯨ ꯈꯥꯝꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯒꯤ ꯒꯥꯔꯤꯁꯤ ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯄꯤ 19 ꯈꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ 6ꯇꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯀꯥꯔ ꯊꯧꯒꯗ꯭ꯔꯥ ꯑꯣꯇꯣꯗꯣ ꯑꯩꯈꯣꯏ ꯍꯟꯅꯨꯕꯤ ꯑꯩꯈꯣꯏꯅ ꯊꯧꯒꯗ꯭ꯔꯥ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯧꯔꯛꯑꯒ ꯕꯥꯏꯛꯁꯨ ꯑꯦꯛꯇꯤꯚꯥꯁꯨ ꯑꯣꯇꯣꯗꯨꯁꯨ ꯀꯥꯔꯗꯨꯁꯨ ꯅꯨꯄꯥꯅ ꯊꯧꯔꯛꯑꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯇꯣꯡꯉꯛꯄ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏ ꯐꯥꯗꯦ ꯈꯪꯗꯦ ꯍꯥꯏꯌꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯇꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯠꯄꯤꯕ꯭ꯔꯥ ꯃꯣꯏꯁꯤꯀꯣ ꯑꯗꯒꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥꯗꯨꯁꯨ ꯊꯥꯡꯒꯤꯂꯦ ꯃꯥꯏ ꯅꯨꯄꯤꯅ ꯃꯥꯔꯇꯤꯅꯥ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯅꯦ ꯃꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯃꯤꯡꯒ ꯃꯊꯥꯒ ꯀꯣꯟꯅꯅꯅꯦ ꯈꯪꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ SDO ꯀꯣ SP ꯂꯥꯛꯄꯗꯣ ꯑꯗꯨꯗꯁꯨ ꯑꯁꯤꯁꯨ ꯃꯣꯏꯒꯤ ꯂꯦꯞꯇꯣꯞꯇꯒꯤ electric boardꯗꯒꯤ ꯇꯧꯔꯀꯥꯟꯗ ꯁꯤꯁꯨ ꯌꯥꯎꯋꯦ ꯁꯤꯁꯨ ꯌꯥꯎꯋꯦꯅ ꯃꯤ 30 ꯍꯦꯟꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯁꯤꯗꯅꯦ ꯃꯣꯏ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯗ
Honorable Sam Lapa got a show when the Pazana Waris Mana or there, Quabuki, Matic Minusi Latana, Opie, Copie, Duga, a Quabudi, Shortness Sabina, Mayam, prayer to Bibaki, Mapanduna, Quashi to a Duga, Ivy, Isa announcing, Torok of Amido, Laga, Moisi, Toga, Kundayana, Puraga, cannot on like in a pattern on the Warisabne, London Siki Mapama Pio, Saragoina, Nasa Singo, Katna Zainaba Matamda, Bija Pazana Tobio, Mijam Mikaina Bino High Power Hidemni. Aduba Kemzan, go. Sam will back Kemzan, Mamita Mapita, Wakan Namiramte. Karin the Esalokapiti, Sarka Pavekari Belulege. Akwai this Sarka Yaw the Braba. Moina, akwai Buneto Bilisi. Aduga, Amator, Amator, Moina, Mijam Mikaina, and about of you. Quite you talk Nina, Shore Hall, Nina, quite you pain the Bamiam Laye. Aduga, a question, emergency, Pusilaga, you mamma the Tame, Aduga school on the home, Zen and Nemo Hong and Hala Ragati, a question, KLF Fiber. F to Adugi partition and Laga, Pulaga, Konana Laga, okay, right point, in my benching. Mid Pusilaga, Gypsy on the Insilaga, Moina, lock on the Pudel on the mini Kunba, Tangani, no matter Pulohan and Equipulali, Aduga, Musuma Pantuan, and Tambi, Langano, Langano, Wangano, Janga Kalaga, the Kapaga Hakanina, no mention that the top, no question key, Pacapaloe, question. A decade. Jabagan to Sunu, that Tamagan, injuring it, Kapai Duga, Tin Duga, and they gave Gamiam Duga to Hitiam Duga, Lokum to the Ko, to the Piran about the Kimatic one, a Quenelle Duga, Sama Matan the Su, South to take a kind of pizza, but do Saxi, because you got the Alumatemaga, how I'm sorry, Duga, Kazika Tanapi, Laman Megi, sing Loki, Madu, do Pita, do so Korama Pen, and I pen Pitapi de Moina. Aduga, to do Takoma, Chini, the Banana Lamagi, are you piggy chatting, Nebazar Kumodo, the Maitoraga, Saxa, Duga, Magi Matanupi, Tahi and Nigi, Yabudo, do get now to the Mamma, I get up to raise a topic. Aduga ima cha hapo haye mama di cha dre aduga mane de dan ine nang cha lai de khapi bio han ha kana mane ne ai ha cha ngai te sipi jawan ne targa mane gi saru su mama saru su anga jehi ani gi ma cha thon ne loi cha thokre mane ga mama di cha hele aduga khoi ji mana cha hu hapaga pijara su tum thakani ising du da ko khorang bagi lam bagi wa bagi wakhan wa bagi adu ki mati bin hong si lai tana koi bu ot pi e adu koi wakhan da khale adu ga ne koi nu pi bu ba ne sumana ot pi bata sa di koi mang da su chai na tha khe ko isa si nau sing do kai am bu yang o bi ram ge dra na koi wakhan da khan ki adu ga ne nga la ra ba di akwai na lai ri ba da lok du ki ma thak om da ne no mai ka pa mu khon ka ki adu ga koi ham hai la hai Kana Ojala, Karaja no and a high, Duga, meet Pulamena, Kandre, Aduga, Moina, Ingitoraga, Moi the Mip and Damnena, Ingitoraga, to meet the Milay. A coin passing no pack to Ramdico, and then a Kale. Aduga, a question, one, and I walk on, hey, Chor. Okay, but it can be all, and then laying a no one, no one, and a Karim, and the one on my yard, I think too, but. Pan to su moi na sama bu se mai khum ji hang do pi de adegi ja ja ru su mai khum hang do pi de adu ga ne phi pa ba du tha ra ga lo nu du da ai ma du da ne mai na ne pha ma ga le ya khoi si adu ga ko na ne phi pa ba pura ga khoi yo ne tu mo ye mai khum du su hang do pi de tu boy nga boy mai na ta ra ga khoi si le ye du lai ba ba tam da khoi ji tu me aduga ne tumsu tumde ngara ga ne dumana laiba matamda ima khoi hawalo hum tare aduga ne photo ka nai gi ne hawalo yi o roi ba mi ku oi ma le ha ne ne khoi wa khan da khan ki aduga ne adu kimati aduga mai mit ri pulla ga photo ka ki aduga ne mo su mi hang do ga ne mo photo ka be khoi bo si aduga ne mai photo ka ba ne mo kha mo hai kha me adu kimati akoi bo ne kaino to bi adu ne yam na ne sang na di le ye do ra chul ma tam du lai tam ne na noi chuan ge do ne na si de gi dum le se la ye